Hello ma'am khurumzari nong yam sure ma'am yumlawda su sing yam chawnare yam nungaite ubada adai akhoi sida nong yam suye du ising makti chawde ba Guwahati da yam chawe hai ai masala ma'am puthore ma'am si masala ma'am se ina cha khatang thakpagi leibadi natte kogi biryani gumba adagi plau gumba tawbagi ni ai cha do lonbadu ucharage ahanbada glass sima thana lawre sawba kanda haba dum oirakani ado ahanbadane ko masala size yam hawdi hawe ado yam kharadi mase strong oibane ado thakpa haiba chai yam pamba mi da yam hawba nongmaina reel da thakpada aise masala chai ni lo lo ura haibada mayamna lombiro haiba ado ngasidi nong yam churabani na tan chare ai lonjaragi mayam aduga ai huji gas se mai tharaba matungda mase mathang mathang pose hapcharage ahanbo hapise no using sai tai mayam cinnamon do adu matek ama cha ni hape glass tu gi sa tu matungina aduga hujiki elaichi tu di ai hapkireba ko na hapkani long ani ma hape huji changdo adugi matungina aduga kala mirch do sise ani amga hape ado masala chai se cha do ko gi sangom nungum thela kanda masala hapa ja haute ba ko hana masala myam se phajal mullaba matungda sangom chini hapa chamana hapa ga hen hawe ado aina thaksaba mong duni ko myam nang mangai re cha lon ba hairi ba na mo haibira kanu aina thaksaba mong do aina uchabani adagi request torokpani aduga hojiki rose ki kenose manase si khara thadare si haptasi ai ko ado aina leibagi hape manam yam nuksibani rose ki manase rose petal se aduga moising je ai huji ke hapakadugi habado ai dum haijaraki khara wali moising je phajana sohalani ba ko ado ko som haire ko hai habas mi sum saw ba yaw ai so haidana badi hona bane heta yada ba haitare ising je sawba hore sawba sidane ba ko sa hause aduga chang sidi sawbase som sawbanina maninda paper do lon chatkhibanina tangkhai di adum ising je mange ba sina sing khara pe mi khan hai sing hapaga sa sangom pathada bani yam hapchan biganu chang am hapiyo yam hapchaladi sangom gi pathabando adu pathabani adu yam haptabi aduga moising je phajana sawale aduga ai hapakini aduga ngasai gi LIC duna karam kanda haptoino hadusu hajiraki LIC se hana hapchanba hawte ba mai manam se mange ba ko aduna magi hapkado matang ma le adu hapcharaki aduga phajana saurabani na thuna kangjanmani singjidar aduna khoigi mai se leithabiro aduga ai ingondagi tespata macham hele e khare hele aduga tespata macha sima thadhare ai sa glass amagi haidi cup amagi tang ne lon jai se thadare aduga phajana sawale leitharaga masumaina karim haptana ne sidai ne sangom sa haptabida chini yari chini hapaga natraga hani hapaga rum thakpada chamana su yawdani yam hawbani haksang su yam phabani ayunga tara samain thakpa dum yai me ado ai se phajana sawre yam jarda minute ani degi ahum bak sawre phajana mulle masala myam se ising lin changa bidingo ising ji color se phajana change rawdra haidi light brown ola bane bato yungu myam mani si matangsta ain hajabado chamana hamindurga sumana dum akogi hani khara na chawasini khara hapaga thakpada haksang yam phaba pone se ayukta adum thengna birongni myam sumana cha thakpa yam phai haido sida sa makhana ma dum leire ko me aina haiji aduga mai muthatlani aduga mai muthatlaba matungda khoigi sangom mahina londo oirasu ngahak mahi si inhalaba kanda sangomdo haidi phato tawdana ba haidi matung kadana ba ngahak inghalani inghalaba matung sida
ꯌꯥꯝ ꯀꯨꯏꯅ ꯏꯪꯍꯟꯕ ꯅꯠꯇꯦꯀꯣ ꯁꯦꯀꯦꯟ 30ꯃꯨꯛ ꯏꯪꯍꯜꯂꯅꯤ ꯏꯪꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯗꯤ ꯁꯪꯒꯣꯝ ꯄꯥꯎꯗꯔꯅ ꯊꯛꯑꯦꯕꯀꯣ ꯑꯦꯕ꯭ꯔꯤꯗꯦꯗꯣ ꯍꯦꯛ ꯍꯪꯉꯤ ꯀꯩ ꯁꯪꯒꯣꯝꯅꯣ ꯍꯥꯞꯄꯤꯗꯣꯏꯗꯣ ꯑꯩ ꯑꯦꯕ꯭ꯔꯤꯗꯦꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯩ ꯑꯦꯕ꯭ꯔꯤꯗे ꯆꯥꯃꯁ 2ꯒ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯦ ꯑꯩꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯈꯤꯇꯪ ꯅꯪꯅꯪꯒ ꯂꯥꯎꯔꯒ ꯆꯥ ꯃꯅꯥꯅ ꯈꯔ ꯍꯦꯟꯕꯗ ꯌꯥꯝ ꯄꯥꯝꯃꯦꯕ ꯆꯥꯗ ꯌꯥം ꯈꯪꯅ ꯊꯛꯄ ꯃꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯛꯑꯦꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯣ ꯑꯩ ꯃꯩ ꯊꯥꯗ꯭ꯔꯤꯀꯣ ꯁꯤꯒꯤ ꯏꯁꯤꯡꯁꯤꯗ ꯌꯥꯝ ꯁꯥꯔꯤꯉꯩꯗ ꯁꯪꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯗꯤ ꯁꯪꯒꯣꯝꯗꯣ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯒ ꯇꯨꯝꯃꯣꯏꯗꯣꯏꯕ ꯐꯖꯅ ꯇꯨꯝꯃꯦꯗꯣ ꯃꯌꯥꯝ ꯇꯨꯝꯃꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯆꯤꯅꯤ ꯍꯥꯞꯄꯣꯏꯕ ꯑꯩꯗꯤ ꯆꯤꯅꯤ ꯄꯥꯝꯗꯕꯒꯤꯀꯣ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯒꯤ ꯍꯥꯞꯇꯕ ꯅꯠꯇꯦ ꯑꯩ ꯆꯤꯅꯤ ꯄꯥꯝꯗꯦꯕ ꯁꯪꯒꯣꯝꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯆꯤꯅꯤꯒꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯆꯤꯅꯤ ꯍꯥꯞꯅꯤꯡꯉꯗꯤ ꯃꯇꯥꯡꯁꯤꯗ ꯆꯤꯅꯤ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯃꯤꯅꯤꯠ 2ꯗꯒꯤꯅ 3 ꯐꯥꯎ ꯃꯩ ꯂꯩꯊꯔꯒ ꯐꯖꯅ ꯁꯧꯍꯟꯕꯤꯔꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯃꯨꯜꯍꯟꯕꯤꯔꯣꯕ ꯁꯪꯒꯣꯝ ꯑꯗꯩ ꯃꯁꯥꯂꯥ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯍꯥꯎꯅꯕ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯆꯥꯁꯦ ꯍꯥꯎꯔꯗꯧꯅꯦꯕ ꯆꯤꯅꯤ ꯍꯥꯞꯄꯝꯃꯒꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯆꯤꯅꯤ ꯍꯥꯞꯄꯗꯤ ꯑꯄꯥꯝꯕ ꯃꯤꯅ ꯍꯥꯞꯄꯦ ꯑꯩꯒꯤꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯔꯦ ꯑꯗꯨ ꯐꯖꯅ ꯁꯧꯍꯜꯂꯦꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯃꯨꯛ ꯁꯧꯔꯕꯅꯤꯅ ꯃꯥꯁꯦ ꯑꯩꯅ ꯆꯥ ꯃꯅꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯆꯥ ꯃꯅꯥ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯆꯨꯝꯅ ꯃꯁꯥꯂꯥ ꯌꯥꯎꯗꯕꯤꯗ ꯆꯨꯝꯅ ꯂꯣꯟꯕ ꯆꯥ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯕꯤꯈꯤꯕꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩ ꯂꯤꯡ ꯃꯈꯥꯗꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩ ꯃꯁꯦ ꯐꯖꯅ ꯁꯧꯍꯜꯂꯤ ꯍꯧꯖꯤꯛꯐꯥꯎꯗ ꯈꯤꯇꯪ ꯌꯥꯝ ꯊꯛꯑꯒ ꯍꯥꯎꯇꯅ ꯊꯛꯇꯣꯏ ꯁꯔꯨꯛ ꯈꯤꯇꯪ ꯊꯛꯑꯒ ꯍꯥꯎꯕꯅ ꯐꯠꯇ꯭ꯔ ꯃꯌꯥꯝ ꯆꯤꯟꯁꯦ ꯑꯗ ꯑꯩ ꯆꯥ ꯃꯅꯥ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯆꯥ ꯃꯅꯥꯁꯦ ꯀꯩꯀꯩ ꯍꯥꯞꯀꯦꯗ ꯍꯥꯏ ꯆꯥ ꯃꯅꯥꯁꯦ ꯈꯤꯇꯪ ꯃꯃꯜ ꯌꯥꯝꯕꯁꯨ ꯐꯩ ꯑꯗꯨꯒꯅꯦꯀꯣ ꯆꯥ ꯃꯅꯥ 2 ꯃꯤꯛꯁ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ 2ꯅꯦ ꯃꯤꯛꯁ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯀꯥꯖꯤꯔꯪꯒꯒꯤ ꯑꯃ ꯐꯪꯕ ꯑꯃꯒ ꯑꯗꯒꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯗꯥꯔꯖꯤꯂꯤꯡ ꯆꯠꯂꯨꯕꯒꯤ ꯑꯃꯒ ꯂꯩꯌꯦꯕꯀோ ꯑꯗꯨ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯁꯤ ꯁꯧꯔꯤꯉꯩꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯑꯦꯂꯥꯏꯆꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯛꯀꯗꯒꯦ ꯍꯥꯏꯗꯤ ꯀꯥꯔꯗꯥꯃꯣꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯛꯀꯗꯒꯦ ꯍꯥꯏꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯊꯥꯛꯀꯅꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗ 2ꯈꯛ ꯁꯦꯒꯥꯏꯔꯒ ꯊꯥꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯐꯖꯅ ꯁꯧꯔꯕ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯃꯔꯦꯛ ꯐꯖꯅ ꯀꯥꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯨꯒ ꯊꯥꯛꯄ ꯃꯥꯟꯗ꯭ꯔꯥꯗꯣ ꯃꯔꯦꯛ ꯄꯨꯔꯥ ꯇꯪꯈꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯉꯁꯥꯏ ꯒ꯭ꯂꯥꯁ ꯑꯆꯧꯕꯗꯣ ꯑꯗꯨꯒ ꯑꯩ ꯏꯊꯟꯗꯒꯤ ꯆꯥꯅꯤ ꯉꯁꯤ ꯊꯛꯇꯣꯏꯁꯦ ꯂꯣꯏꯔꯦ ꯃꯨꯠꯊꯠꯂꯒꯦ ꯈꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯍꯩꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯆꯥꯁꯦ ꯑꯩ ꯌꯥꯝ ꯍꯥꯎꯅ ꯁꯨꯃꯥꯏꯅ ꯊꯛꯇꯣꯏꯅꯦ ꯑꯩꯗꯤ ꯆꯥꯗꯅꯦ ꯑꯆꯥꯄꯣꯠꯀ ꯌꯥꯎꯔꯒ ꯊꯛꯄ ꯈꯣꯠꯄ ꯀꯌꯥ ꯄꯥꯝꯗꯦ ꯆꯥꯗꯨꯗꯪ ꯍꯥꯎꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯔꯁꯇꯣ ꯐꯖꯅ ꯂꯧꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯆꯥ ꯊꯛꯄ ꯃꯤꯅ ꯈꯪꯉꯝꯒꯅꯤ ꯆꯥꯗ ꯄꯥꯝꯃꯤꯁꯦ ꯑꯩ ꯑꯆꯥꯄꯣꯠꯀ ꯌꯥꯝ ꯊꯤꯅ ꯆꯥꯕ ꯃꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯗꯤ ꯆꯥ ꯊꯛꯇꯗꯤ ꯂꯩ ꯉꯝꯗꯦꯕ ꯑꯗꯣ ꯐꯖꯔꯕ ꯃꯌꯥꯝ ꯑꯩ ꯆꯥꯁꯦ ꯌꯥꯝꯁꯨ ꯈꯤꯇꯪꯁꯨ ꯊꯣꯛꯑꯦ ꯌꯦꯡꯉꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯐꯝꯃꯒ ꯅꯨꯡꯗꯥꯡꯁꯤꯗ ꯊꯛꯇꯣꯛꯑꯅꯤ ꯅꯣꯡ ꯆꯨꯕꯁꯤꯗ ꯅꯣꯡꯒꯤ ꯍꯥꯏꯗꯤ ꯃꯅꯤꯜꯁꯦ ꯇꯥꯔꯒ ꯃꯤꯗꯤ ꯆꯥ ꯕꯣꯔꯥꯒ ꯍꯥꯏꯗꯅꯀꯣ ꯑꯩꯗꯤ ꯆꯥ ꯕꯣꯔꯥ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯄꯥꯝꯗꯦ ꯆꯥꯗꯨꯗ ꯃꯤꯠ ꯎꯏꯁꯜꯂꯒ ꯍꯥꯎꯅ ꯇꯝ ꯊꯛꯄ ꯁꯤꯗꯅꯤꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯥꯁꯦ ꯃꯌꯥꯝ ꯑꯩ ꯐꯝꯃꯦ ꯈꯔ ꯊꯛꯄ ꯍꯧꯈ꯭ꯔꯦꯕ ꯅꯝꯃꯣꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯅꯝꯃꯒꯦ ꯃꯌꯥꯝ ꯁꯛꯁꯤꯁꯨ ꯌꯥꯝꯅ ꯀꯣꯛꯀꯁꯦ ꯏꯆꯥꯎ ꯆꯥꯎꯔꯤꯌꯦ ꯑꯩꯁꯦ ꯁꯝꯒꯁꯦ ꯑꯝꯇ ꯍꯥꯠꯇ꯭ꯔꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕ ꯐꯖꯅ ꯂꯥꯏꯗꯨꯛꯀ ꯊꯥꯗꯣꯛꯑꯒ ꯊꯛꯑꯕꯅꯦ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯛꯁꯤꯁꯨ ꯈꯤꯇꯪꯗꯤ ꯎꯠꯂꯛꯀꯦ ꯆꯥꯎꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯃꯌꯥꯝ ꯍꯥꯏ ꯅꯠꯇ꯭ꯔꯦ ꯃꯤ ꯂꯣꯏꯅ ꯌꯨꯝꯗ ꯂꯩꯕꯗ ꯀꯩꯁꯨ ꯀꯦꯔ ꯂꯩꯄꯣꯠꯇꯦ ꯀꯣꯛ ꯂꯣꯏꯅ ꯆꯥꯏ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯦꯡꯛ ꯌꯨ